ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯍꯥꯏꯅꯩ ꯋꯥꯔꯤꯁꯦ ꯁꯥꯟꯅꯩ ꯀꯣ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯃꯔꯨ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒ ꯑꯗꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁ꯭ꯇꯣꯔꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯕꯤꯕ꯭ꯂꯤꯀꯦꯜ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯃꯦꯔꯤ ꯖꯣꯁꯦꯞ ꯑꯗꯒꯤꯗꯤ ꯀꯅꯥ ꯀꯣ ꯌꯥꯎꯁꯦꯟꯕꯁꯤꯡꯒ ꯍꯥꯏꯔꯤꯕ ꯑꯗꯒꯤꯗꯤ ꯃꯍꯩ ꯍꯩꯕꯁꯤꯡꯒ ꯍꯥꯏꯔꯤꯕ ꯍꯦꯔꯣꯠꯀ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯪꯊꯣꯛꯑꯝꯕ ꯌꯥꯗꯦ ꯃꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯃꯣꯏꯁꯤꯡ ꯑꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯅꯩꯅꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯖ꯭ꯌꯨꯁꯤꯡꯒꯤ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯒ꯭ꯔꯨꯞ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯇꯨꯀꯠꯆꯅ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯀꯨꯄꯦꯁꯟꯁꯦ ꯃꯈꯣꯏꯒꯤ ꯊꯕꯛꯁꯦ ꯃꯌꯥꯝꯅ ꯀꯩꯁꯨ ꯁꯣꯏꯗꯅ ꯈꯟꯕ ꯑꯗꯨ ꯏꯕꯟ ꯃꯈꯣꯏꯁꯦ ꯄꯥꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯐꯥꯎ ꯃꯤꯅ ꯁꯤꯡꯊꯥꯅꯕ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯂꯧꯈꯠꯂꯒ ꯅꯩꯅꯁꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯀꯔꯝꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯦꯁꯦꯖꯁꯦ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯄ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯃꯤꯅ ꯃꯈꯣꯏꯗ ꯔꯤꯌꯦꯛ ꯇꯧꯕ ꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯦꯕ ꯍꯧꯖꯤꯛ ꯄꯥꯈ꯭ꯔꯦ ꯑꯩ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯌꯥꯎꯁꯦꯟꯕꯁꯤꯡ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯉꯦ ꯌꯥꯎꯁꯦꯟꯕꯒꯤ ꯃꯔꯝꯗ ꯁꯣꯏꯅ ꯉꯥꯡꯉꯛꯑꯅꯤ ꯄꯥꯁꯇꯔꯁꯤꯅ ꯍꯥꯏꯅ ꯑꯗꯨ ꯆꯨꯝꯃꯤ ꯌꯥꯎꯁꯦꯟꯕꯒꯤ ꯃꯔꯝꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯒ꯭ꯔꯦꯠ ꯔꯤꯐꯣꯔꯃꯔ ꯍꯥꯏꯗꯅ ꯔꯤꯐꯣꯔꯝ ꯇꯧꯈꯤꯕ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯇꯝꯕꯁꯤꯡꯅ ꯈꯪꯉꯤ ꯃꯥꯔꯇꯤꯟ ꯂꯨꯊꯔꯁꯦ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏ ꯃꯥꯔꯇꯤꯟ ꯂꯨꯊꯔꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯥꯗꯤ ꯔꯤꯐꯣꯔꯃꯦꯁꯟ ꯄꯨꯔꯛꯈꯤꯕ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯁꯛ ꯈꯪꯅꯩ ꯀꯣ ꯃꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯈꯪꯅꯩ ꯑꯗꯨꯒ ꯖꯣꯟ ꯋꯥꯏꯀ꯭ꯂꯤꯞ ꯍꯥꯏꯗꯅ ꯃꯥꯒꯤ ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯃꯥꯔꯇꯤꯟ ꯂꯨꯊꯔꯅ ꯖꯣꯟ ꯋꯥꯏꯀ꯭ꯂꯤꯞꯇꯒꯤ ꯂꯧꯔꯒ ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯄꯥꯡꯊꯣꯔꯛꯈꯤꯕ ꯖꯣꯟ ꯋꯥꯏꯀ꯭ꯂꯤꯞ ꯍꯥꯏꯅ ꯃꯥꯔꯇꯤꯟ ꯂꯨꯊꯔꯒꯤ ꯕꯤꯍꯥꯏꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯅꯁꯨ ꯁꯤꯡꯊꯥꯅꯔꯨꯗꯦ ꯀꯌꯥ ꯃꯁꯛ ꯈꯪꯅꯗꯦ ꯃꯤꯅ ꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯔꯜꯁ ꯁ꯭ꯄꯔꯖꯟ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯇꯝꯕꯁꯤꯡꯅꯗꯤ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯇꯩꯁꯤꯡꯅꯗꯤ ꯑꯗꯨ ꯃꯃꯤꯡꯁꯨ ꯑꯗꯨꯝ ꯇꯥꯎ ꯑꯩꯅ ꯄꯜꯂꯤꯁꯦ ꯆꯥꯔꯜꯁ ꯁ꯭ꯄꯔꯖꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯦꯠ ꯄ꯭ꯔꯤꯆꯔꯅꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗ ꯌꯥꯝꯅ ꯍꯩꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯌꯥꯝꯅ ꯈꯪꯅꯩ ꯆꯥꯔꯜꯁ ꯁ꯭ꯄꯔꯖꯟ ꯍꯥꯏꯗꯅ ꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯗꯨꯗꯅꯦ ꯊꯣꯡ ꯊꯥꯛꯑꯒ ꯃꯥꯕꯨ ꯄꯤꯖꯕ ꯃꯦꯔꯤ ꯀꯤꯡ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯃꯦꯔꯤ ꯀꯤꯡꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯀꯩꯅꯣ ꯆꯥꯔꯜꯁ ꯁ꯭ꯄꯔꯖꯟꯁꯤꯅꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯪꯕ ꯌꯥꯕ ꯊꯤꯑꯣꯂꯣꯖꯤ ꯃꯈꯩꯁꯤ ꯅꯨꯄꯤꯁꯤꯗꯒꯤ ꯇꯝꯃꯦ ꯍꯥꯏ ꯃꯥꯅ ꯏꯕꯅꯤꯀꯣ ꯆꯥꯔꯜꯁ ꯁ꯭ꯄꯔꯖꯟꯒꯤ ꯃꯥꯒꯤ ꯔꯥꯏꯇꯤꯡꯁꯤꯗ ꯊꯦꯡꯅꯒꯅꯤ ꯅꯣꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯦꯔꯤ ꯀꯤꯡꯁꯤꯗꯒꯤ ꯃꯥꯒꯤ ꯕꯤꯕ꯭ꯂꯤꯀꯦꯜꯒꯤ ꯔꯨꯜꯁ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯒꯤ ꯊꯤꯑꯣꯂꯣꯖꯤ ꯇꯝꯕ ꯌꯥꯕ ꯕꯦꯁꯤꯛ ꯊꯤꯑꯣꯂꯣꯖꯤ ꯃꯩꯗꯤ ꯅꯨꯄꯤꯁꯤꯗꯒꯤ ꯇꯝꯃꯦꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯗꯤ ꯁꯛ ꯈꯪꯗꯦꯕ ꯆꯥꯔꯜꯁ ꯁ꯭ꯄꯔꯖꯟ ꯍꯥꯏꯅꯗꯤ ꯈꯪꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯔꯆꯇꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏ ꯄꯥꯁꯇꯔ ꯑꯩꯈꯣꯏ ꯋꯥꯄꯥꯎ ꯁꯟꯗꯣꯛꯏꯕ ꯄꯥꯁꯇꯔꯁꯤ ꯈꯤꯇꯪ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯟꯕ ꯌꯥꯏ ꯑꯗꯨ ꯆꯔꯆꯀꯤ ꯁꯥꯔꯚꯤꯁꯇ ꯏꯁꯩ ꯅꯣꯡꯃꯥꯏ ꯃꯌꯥꯝ ꯇꯧꯔꯦ ꯑꯣꯐꯔꯤꯡ ꯈꯥꯏꯔꯦ ꯄ꯭ꯔꯦꯌꯔ ꯇꯧꯔꯛ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯇꯥꯡ ꯌꯧꯔꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯍꯥꯏꯅꯤꯡꯗꯦꯕ ꯀꯣ ꯁꯥꯔꯚꯤꯁꯀꯤ ꯍꯦꯛ ꯑꯣꯄꯅꯤꯡ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯈ꯭ꯔꯕ ꯑꯣꯔꯗꯔ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅꯃꯛ ꯃꯔꯨ ꯉꯥꯛꯇꯅꯤ ꯀꯣ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯏꯕꯁꯤ ꯈꯛꯇ ꯃꯔꯨ ꯑꯣꯏꯅꯁꯨ ꯈꯟꯕ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯄꯥꯎꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯤꯁꯨ ꯂꯩꯕꯅꯤ ꯁꯛꯏꯕ ꯏꯁꯩ ꯁꯛꯏꯕ ꯁ꯭ꯄꯦꯁꯦꯜ ꯅꯝꯕꯔꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯏꯁꯣꯔ ꯂꯧꯁꯤꯜꯂꯛꯄꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯎꯕ ꯇꯥꯏ ꯑꯩꯅ ꯍꯥꯏꯁꯤ ꯍꯟꯊꯅ ꯌꯦꯡꯕ ꯑꯗꯨꯒ ꯂꯨꯅ ꯈꯟꯕꯒꯤ ꯃꯔꯝꯗꯅꯤꯀꯣ ꯑꯗꯨ ꯄꯥꯁꯇꯔꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯑꯗꯨꯒ ꯉꯁꯤ ꯁꯤ ꯆꯧꯀ꯭ꯔꯤꯒꯁꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯥꯔꯒ ꯋꯥꯏꯁꯤꯠ ꯑꯝꯇꯩ ꯇꯧꯔꯤꯕ ꯆꯧꯀꯤꯗꯥꯔ ꯅꯠꯇ꯭ꯔꯒ ꯆꯔꯆ ꯀꯤꯄꯔꯗꯨꯕꯨꯗꯤ ꯀꯅꯥꯅꯁꯨ ꯁꯤꯡꯊꯥꯅꯗꯦꯕ ꯀꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯩꯅ ꯕꯥꯏꯕꯜ ꯆꯍꯤ 3 ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯕꯦꯊꯅꯤ ꯆꯔꯆꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯦꯁꯥꯏꯟ ꯇꯧꯋꯦ ꯆꯔꯆ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅ ꯕꯦꯊꯦꯜꯗ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅ ꯕꯦꯊꯅꯤꯗ ꯑꯩꯁꯦ ꯕꯦꯊꯅꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯋꯦ ꯑꯩꯈꯣꯏꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯔꯆꯇ ꯆꯠꯂꯦ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝ ꯂꯥꯞꯄꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜ ꯀꯣꯂꯦꯖꯇꯨꯗꯒꯤ ꯑꯗꯨ ꯆꯠꯂꯒ ꯑꯍꯤꯡꯁꯤꯗ ꯆꯥꯎꯔꯕ ꯍꯣꯜꯁꯦ ꯁꯦꯡꯗꯣꯏꯅꯤ ꯋꯥꯏ ꯇꯩꯗꯣꯏꯅꯤ ꯑꯗꯨꯒ ꯐꯤꯅ ꯊꯥꯔꯒ ꯄꯥꯁꯇꯔꯁꯤꯅ ꯂꯥꯛꯑꯒ ꯌꯦꯡꯒꯅꯤꯀꯣ ꯃꯣꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯥꯁꯇꯔꯁꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯌꯥꯝꯕꯁꯦ ꯂꯣꯡꯈꯠꯂ ꯊꯝꯃꯝꯕꯁꯦ ꯂꯣꯏ ꯂꯧꯊꯔꯒ ꯇꯩꯊꯣꯛ ꯑꯃꯨꯛ ꯑꯦꯔꯦꯁ ꯂꯣꯏꯅ ꯊꯥꯔ ꯊꯝꯗꯣꯏꯅꯤ ꯄꯥꯁꯇꯔꯒꯤ ꯄꯨꯜꯄꯤꯠꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯎꯐꯨꯟ ꯊꯥꯡꯕ ꯌꯥꯗꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯗ ꯇꯧꯕꯗ ꯎꯐꯨꯟ ꯍꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯂꯣꯏ ꯇꯧꯊꯣꯛ ꯃꯈꯣꯡ ꯇꯩꯊꯣꯛꯑꯒ ꯊꯝꯒꯗꯣꯏꯅꯤ ꯃꯊꯛꯁꯦ ꯄꯨꯜꯄꯤꯠꯀꯤ ꯃꯊꯛꯁꯦ ꯃꯣꯏꯗꯤ ꯐꯤꯒꯤ ꯀꯥꯔꯄꯦꯠ ꯊꯥꯏ ꯄꯥꯔꯀꯦꯠꯁꯦ ꯚꯦꯀ꯭ꯌꯨꯝ ꯇꯧꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯁꯦ ꯃꯦꯛ ꯁꯤꯌꯣꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯝꯃꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯆꯍꯤ 3 ꯊꯝꯃꯦ ꯑꯗꯨꯕꯨ ꯄꯥꯁꯇꯔꯁꯤꯅ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯋꯥꯐꯥꯎ ꯍꯥꯏꯗꯦ ꯑꯗꯨ ꯑꯔꯣꯏꯕ ꯑꯩꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯑꯩꯒꯤ ꯂꯥꯁ ꯁꯟꯗꯦ ꯉꯁꯤꯒꯤ ꯁꯟꯗꯦꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯕꯦꯊꯅꯤꯗ ꯀꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯌꯨꯝ ꯍꯜꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯄꯥꯁꯇꯔꯁꯤꯅ ꯑꯩꯁꯦ ꯍꯦꯛꯇ ꯁꯔꯒ ꯌꯧꯃꯩ ꯊꯥꯡꯒꯠꯄꯅꯤꯅꯤ ꯑꯣ ꯑꯉꯛꯄꯅꯤ ꯑꯗꯨ ꯆꯔꯆ ꯍꯦꯛ ꯂꯣꯏꯕꯗ ꯄꯥꯁꯇꯔꯗ ꯃꯌꯥꯝ ꯁꯂꯥꯝ ꯇꯧꯅꯩ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯅ ꯀꯔꯤ ꯍꯥꯏ ꯉꯁꯤꯗꯤ ꯅꯣꯏ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯁꯂꯥꯝ ꯇꯧꯔꯛꯀꯅꯨ ꯅꯣꯏꯅ ꯁꯂꯥꯝ ꯇꯧꯒꯗꯕ ꯃꯤ ꯑꯃꯈꯛ ꯂꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯆꯔꯆ ꯑꯁꯤꯗ ꯅꯈꯣꯏꯅ ꯆꯧꯀ꯭ꯔꯤꯗ ꯅꯣꯏꯅ ꯅꯌꯨꯝꯗꯒꯤ ꯂꯥꯛꯑꯒ ꯆꯧꯀ꯭ꯔꯤꯁꯤꯗ ꯎꯐꯨꯜ ꯑꯝꯇ ꯄꯥꯝꯃꯔꯣꯏ ꯍꯥꯏꯗꯅ ꯅꯣꯏ ꯊꯥꯖꯔꯒ ꯐꯝꯃꯤꯕꯗꯨ ꯀꯅꯥꯒꯤ ꯃꯄꯥꯅꯅꯣ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅꯤꯀꯣ
ꯊꯥꯡꯒꯠꯂꯒ ꯇꯧꯕꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯁꯤꯗ ꯆꯔꯆ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯂꯥꯝ ꯇꯧꯔꯒ ꯄꯩꯁꯥ ꯐꯥꯎꯕꯗꯅꯦ ꯃꯈꯨꯠꯁꯤꯗ ꯄꯩꯁꯥꯁꯦ ꯌꯥꯎꯅ ꯁꯂꯥꯝ ꯇꯧꯕ ꯑꯩꯉꯣꯟꯗ ꯈꯪꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯄꯥꯏꯔꯤꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯊꯦꯡꯅꯕ ꯂꯨꯄꯥ 3,000 ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯗ ꯄꯦꯜꯂꯦ ꯍꯥꯏꯇꯥꯏꯅꯦꯀꯣ ꯑꯗꯨꯅ ꯃꯤ ꯍꯥꯏꯁꯦ ꯊꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯅ ꯕꯤꯍꯥꯏꯟꯒꯤ ꯁꯤꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯦ ꯀꯅꯥꯅꯁꯨ ꯎꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯀꯩꯗꯧꯉꯩꯗ ꯃꯣꯏꯒꯤ ꯃꯥꯏꯟꯗ ꯆꯧꯀꯤꯗꯥꯔꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯔꯝꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯄꯥꯁꯇꯔꯗꯤ ꯈꯪꯉꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯕꯨ ꯊꯥꯡꯒꯠꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯁ ꯇꯣꯡꯉꯁꯨ ꯉꯥꯏꯔꯦ ꯕꯁ ꯇꯣꯡ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯎꯏꯔ ꯐꯝꯃꯦ ꯑꯗꯨ ꯀꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯁ ꯚꯥꯏ ꯉꯁꯤꯒꯤ ꯕꯁ ꯅꯨꯡꯉꯥꯏꯀꯣ ꯑꯁ ꯇꯣꯡꯕ ꯅꯨꯡꯉꯥꯏ ꯉꯁꯤ ꯕꯁ ꯍꯜꯂꯦ ꯑꯁ ꯆꯤꯛ ꯆꯤꯛ ꯂꯥꯎꯏꯅꯦ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯀꯅꯥꯁꯨ ꯊꯥꯒꯠꯂꯨꯗꯦꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯊꯧꯗꯅ ꯃꯥꯅ ꯐꯖꯅ ꯊꯧꯗꯅ ꯑꯩꯈꯣꯏ ꯎꯏꯕ ꯉꯝꯃꯤꯅꯤ ꯕ꯭ꯔꯦꯛ ꯆꯥꯛ ꯑꯃꯨꯛ ꯐꯥ ꯀꯪꯊꯧ uꯏꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯀꯣ ꯌꯥꯝ ꯃꯥꯡꯅ ꯁꯨꯖꯤꯟꯗꯅ ꯑꯩꯈꯣꯏ ꯀꯩ ꯇꯧꯅꯦꯕ ꯑꯗꯨꯗꯩꯗꯤ ꯕꯁꯀꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯨꯝꯃꯒ ꯍꯥꯏꯒꯗ꯭ꯔꯥ ꯀ꯭ꯔꯦꯗꯤꯠꯇꯨ ꯕꯁ ꯗ꯭ꯔꯥꯏꯚꯔꯗꯨ ꯄꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅꯤꯗ ꯍꯧꯖꯤꯛ ꯁꯤꯜꯆꯔꯒꯤ ꯆꯔꯆꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯟꯕ ꯆꯔꯆꯁꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯕꯦꯖ ꯀꯂꯦꯛꯇꯔ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤꯀꯣ ꯁꯤꯜꯆꯔ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯑꯦꯁꯥꯏꯟ ꯇꯧꯔꯒ ꯊꯝꯕ ꯒ꯭ꯔꯨꯞ ꯈꯔ ꯂꯩꯌꯦꯕ ꯃꯈꯣꯏꯁꯤꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯒꯥꯔꯕꯦꯖꯁꯤ ꯈꯣꯝꯃꯛꯇ꯭ꯔꯗꯤ ꯁꯤꯜꯆꯔ ꯇꯥꯎꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯐꯝꯃꯨꯛ ꯂꯩꯔꯣꯏꯕꯀꯣ ꯑꯗꯨ ꯃꯈꯣꯏꯒꯤ ꯔꯣꯜꯁꯤꯁꯨ ꯀꯅꯥꯝꯇꯅ ꯉꯁꯤꯐꯥꯎ ꯅꯩꯅꯔꯝꯃꯣꯏꯕ ꯀꯣ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯌꯦꯡꯕꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯕꯥꯏꯕꯜꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ insignificant peopleꯁꯦ unimportantꯗꯨ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯍꯥꯏꯕꯗꯤ ꯃꯤꯅ ꯁꯤꯡꯊꯥꯅꯕꯤꯗꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦꯕ ꯃꯤꯅ ꯁꯤꯡꯊꯥꯅꯕꯤꯗꯕꯗꯣ ꯏꯁꯣꯔꯅꯗꯤ ꯇꯥꯞ ꯈꯨꯡꯒꯠꯂꯛꯀꯅꯦꯕꯀꯣ ꯏꯁꯣꯔꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯉꯥ ꯐꯥꯕ ꯃꯤ 4 ꯌꯥꯎꯔꯤꯗꯨꯅꯤ ꯉꯥ ꯐꯥꯕ ꯒꯥꯏꯁꯤꯁꯨ ꯉꯥ ꯐꯥꯕꯒꯤ ꯊꯕꯛꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝ ꯃꯤꯅ ꯌꯥꯝ ꯍꯟꯊꯅ ꯈꯟꯅꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁ꯭ꯇꯣꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯏꯁꯣꯔꯅ ꯈꯟꯒꯠꯂꯦ ꯀꯣ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇꯨꯗꯤ ꯀꯅꯥꯅꯣ ꯌꯥꯎꯁꯦꯟꯕ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯦ ꯈꯟꯒꯠꯂꯦ ꯏꯁꯣꯔꯅ ꯑꯗꯨ ꯌꯥꯎꯁꯦꯟꯕꯁꯤ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝꯗ ꯅꯩꯅꯔꯨꯔꯗꯤ ꯃꯥꯁꯤꯁꯨ ꯑꯉꯛꯄ ꯐꯪꯅ ꯃꯤꯅ ꯍꯟꯊꯅ ꯌꯦꯡꯅꯕ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦꯕ ꯃꯥꯁꯤ ꯌꯥꯎꯁꯦꯟꯕꯁꯦ ꯑꯩꯁꯨ ꯀꯣꯏꯁꯟ ꯍꯪꯉꯤꯅꯤ ꯌꯥꯎꯁꯦꯟꯕꯁꯤꯗ ꯄꯥꯎꯁꯦ ꯍꯥꯟꯅ ꯂꯥꯛꯏꯅꯦ ꯃꯁꯤ ꯑꯇꯣꯞꯄ ꯃꯤꯗ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛ 19ꯗꯁꯨ ꯉꯥ ꯐꯥꯕ ꯑꯗꯨꯕꯨ ꯇꯦꯛꯁ ꯀꯂꯦꯛꯇꯔ ꯑꯗꯨꯗꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯣꯏꯗ ꯍꯥꯟꯅ ꯂꯥꯛꯇꯦ ꯑꯗꯨꯒ ꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯀꯧꯊꯣꯛꯀꯗꯕ ꯃꯣꯏꯁꯦ ꯍꯥꯟꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏꯗ ꯈꯪꯍꯟꯗꯦ ꯑꯣꯔ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯅ ꯈꯪꯍꯟꯗ꯭ꯔꯒ ꯌꯥꯎꯁꯦꯟꯕ ꯒ꯭ꯔꯨꯞꯁꯤꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯈꯪꯒꯠꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯪꯕ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯎꯁꯦꯟꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯕꯤꯕ꯭ꯂꯤꯀꯦꯜꯒꯤ ꯃꯇꯝꯗ ꯅꯩꯅꯔꯨꯔꯗꯤꯅꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯌꯥꯝꯅ ꯃꯤꯅ ꯇꯨꯀꯠꯆꯕ ꯑꯃꯈꯛꯅꯤ 2013ꯗ ꯏꯖꯔꯦꯜꯒꯤ ꯒꯣꯔꯃꯦꯟꯅ ꯀꯩꯅꯣ ꯑꯃꯈꯛ ꯄꯣꯂꯤꯁꯤ ꯑꯃꯈꯛ ꯗ꯭ꯔꯥꯐ ꯇꯧꯈꯤꯌꯦ ꯑꯁꯤꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯗ꯭ꯔꯥꯐ ꯇꯧꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯖꯔꯦꯜꯗ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯈꯔ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯄ꯭ꯔꯤꯚꯤꯂꯦꯖ ꯁꯨꯡꯐꯪ ꯐꯪꯗꯕ ꯒ꯭ꯔꯨꯞ ꯑꯃꯈꯛꯅꯤ ꯀꯣ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯒꯣꯔꯃꯦꯟꯁꯤꯅ 2013ꯗ ꯗ꯭ꯔꯥꯐ ꯇꯧꯔꯒ ꯃꯈꯣꯏꯁꯤꯕꯨ ꯊꯥꯡꯒꯠꯄꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤ ꯔꯥꯏꯠ ꯇꯨ ꯐ꯭ꯔꯤ ꯏꯖꯨꯀꯦꯁꯟ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯈꯣꯏꯒꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕ ꯐ꯭ꯔꯤꯗ ꯄꯤꯕꯤꯕ ꯑꯗꯩ ꯂꯦꯟ ꯔꯥꯏꯠꯀꯨꯝꯕ ꯄꯤꯕꯤꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯕꯦꯗꯣꯋꯤꯟ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨ ꯕꯤꯕ꯭ꯂꯤꯀꯦꯜꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯕꯤꯕ꯭ꯂꯤꯀꯦꯜ ꯇꯥꯏꯝꯗ ꯃꯈꯣꯏꯁꯦ ꯁꯦꯐꯔꯠ ꯍꯥꯏꯗꯨꯅꯦꯕꯀோ ꯑꯗꯨꯅ ꯁꯦꯐꯔꯠꯁꯤ ꯃꯤꯅ ꯀꯩꯁꯨ ꯁꯤꯡꯊꯥꯅꯕꯤꯗꯕ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯤꯡꯆꯠꯁꯤ ꯌꯥꯝꯅ ꯊꯤꯕ ꯀꯣ ꯂꯨꯛ ꯆꯦꯞꯇꯔ 2ꯒꯤ ꯚꯔꯁ 8ꯇ ꯑꯩꯈꯣꯏꯅ ꯌꯦꯡꯉꯗꯤ ꯂꯝꯗꯝ ꯑꯗꯨꯃꯛꯇꯗ ꯌꯥꯎ ꯁꯦꯟꯕꯁꯤꯡꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯑꯍꯤꯡꯗ ꯃꯈꯣꯏꯒꯤ ꯌꯥꯎ ꯁꯪꯒꯨ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯁꯦ ꯃꯈꯣꯏ ꯄꯨꯟꯁꯤꯗꯤ ꯀꯩꯅꯣ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯂꯦꯟꯕ ꯂꯝꯖꯥ ꯁꯔꯥꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕꯅꯦꯕ ꯃꯈꯣꯏꯁꯦ ꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯤ ꯌꯥꯝ ꯃꯣꯠꯁꯨ ꯃꯣꯠꯂꯦ ꯃꯅꯝꯁꯨ ꯅꯝꯊꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯣꯏꯁꯦ ꯀꯣ ꯃꯈꯣꯏꯁꯦ ꯃꯌꯥꯝꯅꯅꯦ ꯊꯥꯖꯅꯤꯡꯉꯥꯏꯁꯦ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯖꯤꯎꯁꯤꯡꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯣꯏꯁꯦ ꯑꯗꯨꯅ ꯁꯦꯐꯔꯅ ꯉꯥꯡꯉꯛꯄ ꯋꯥ ꯒꯥꯏꯁꯦ ꯃꯤꯅ ꯂꯧꯒꯅꯤ ꯀꯥꯏꯅ ꯅꯣꯏ ꯈꯜꯂꯨꯅꯣꯕꯀꯣ ꯁꯦꯐꯔꯅ ꯉꯥꯡꯉꯛꯄ ꯋꯥꯁꯦ ꯑꯗꯨ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯒꯤ ꯍꯟꯗꯣꯛꯄ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯒꯤ ꯁ꯭ꯀꯣꯂꯔ ꯄꯣꯜ ꯕꯦꯁꯂꯤ ꯍꯥꯏꯗꯅ ꯑꯃꯈꯛ ꯂꯩ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜꯗꯨꯁꯨ ꯑꯃ ꯍꯥꯏꯕꯅꯦ ꯁꯦꯐꯔꯠꯀꯤ ꯃꯔꯝꯗꯀꯣ ꯁꯦꯐꯔꯠꯁꯤ ꯌꯥꯝꯅ ꯏꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯕ ꯙꯔꯃ ꯆꯨꯡꯂꯩ ꯂꯩꯇꯕ ꯀꯣ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯂꯩꯇꯕ ꯀꯣ ꯑꯗꯒꯤꯗꯤꯅꯦ ꯃꯈꯣꯏꯁꯦ ꯖꯤꯎꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅꯅꯦ
yaushenbanibu haridine masa amasu thajabai wa leitre yaushenbagi imungi masa ningonje atopa imungi mina mamu oina lowbai wa leitre ko adu yaushenba singdagi pochai phaw leinade yaushenba singdagi pochai leiraga porapa pochi kari oina lowni Jews ki society da modu hurala po chap mane ko yaushenba nang adi pesa tingaga leijara ini yaushenba group ama kaktagi magi yaw matuje natraga magi sangom je natraga magi sana lupa ji mai pame yanaraga dit inaraga leiraga di pujara im nang legally adu kade Jews society da yaushenba digi lor poche hurala ga laglakpa sengdaba isor da katpa yadaba ko Jews ki court law of court changma suya yadaba adugumba posak ama koina launayeba yo kyamu yam handani yengbirame mu khoija ko aduna yaushenba sing ase Jews ki court ne makhoi changba suya yade makhoi digi sakhi lawba yade yaushenba sing digi sakhi lawba yade kariuma mi ma siore natraga naure haibasi kanamta uhogdraba yaushenbudi yaushenlingde man uraba mana laga sakhi piba yade mo lawde mina ko adugumba class leiba group ama khakne yaushen ngasi Christmas story ki kanoina foundation oina isone build up tawriba group se ko aduga yaushen aroibada yaushen ba hariba group asa Jews ki community da moje pap sen amoina longne moje adu lore moje ko moi punji lore adu kanamta na moje thajade adu bu sida khoina ngasi ki passage di yengba matam dadi yengo yaw padamapanda aduga yaushen ba ai paroi ge sum mathang dang chune satse bako padamapanda aduga yaushen yengu ibungo gi amana makhoi da lai amasung ibungo gi matik mangana makhoi gi akoi bada ngalami madu makhoi yamna kirami ai chahi chamri se malakai hariba ishwar gi wa takthok pajina hek wa sandokpa loigra matum chahi chamri ji ishwar gi revelation je chungphong phonglo khidraba matam gap se leira matung da yaushen bada ishwar kanu revelation je laibni yo adu yaushen ba sing jibu iralena ate as yamna masabu thajana ete as ngasi di yaushen ba sing je laine kana leigidum nate moi kiri du yamna normal le moi ki je normal le de kaino amdam da sei jamri je ishwar gi pawam to phongdok tana laga ngasi khang khong tana ai khoida jiu sing gi society na ai khoi bu handani yengi ba ishwar gi wapaw ishwar ki message phongdok baje prophet kumba leaders kumba Jews ki kano sing ngate ishwar na kano tawbane ba ko adu yaushen bad lai je mu khoi je kari no ai moi kibam thokpane ba ko adu ni sida tawrise adu ga sargadu adu na makhoi da hai ki ganu makhoi bu thamjini bra me maram de yengo aina na khoi da mi puna magi ogida ba yamna harau bagi afabo wapaw purakle maram ding asi David ki sar da na khoi gi da makan bi mapu ma pokle mahakti ibungo Kristani hai aduga sum parak pada tara aisi kar kalam ge horen amu laksi ko pada tara ka tere sida makhoi na masi urabada angang asi ge maram da makhoi na haiki ba wa adu question sandokhi hai yo question sandokhi hai ko makhoi na tar ga moi na sandoi ni ko adu yaushen ba sing de yan hana sigumba ba taibang pan bagi sida haibisi yo mi punamaki ogidaba afabo wapaw haibisi bu yaushen ba group sida hana yaure ineba ko adu moi thajabam thokprane jiusing gi chanebi da jiusing gi thajana bada jiusing gi kanbi mapu lakadaba sidi ha yaw sabam na lakadaba su mo khoina asa sung taw nate ko adi yongo pho pa por maram di David ki sar na khoi gidam kan bi mapu ma pokle hai masi na khoi gidam khudam oigani sabam amada phi na yomsin ba angang ama hibliba na khoi na phangani hai pada train thoi box da hai matam di yaushen ba singje thajaba waye ba moise ko si hai chungbadra chummoidra hai base maram di makhoi gi expectation du gi tayona ba da ngaktane ba hari base angel gi kano se pau se ko adu pada tarahum de piri base kanoni assurance tuni aduga khangau sarga gi kangbu mayam sarga dut aduga loina na ishwar bu thagatuna haire e khwaidagi hena wang bada ishwar gi matik magun thagatpa taibung panda mahaki apen bo oriba mi sing mathakta ing thaba
ko pada tarong de tra mari gi asida di yaw sen basing se convince tawre o isona sagadu ma ma lakne sei saktan thagatna tawrabani yaw sen basing mamita uhallabani dana heaven je rejoice tawrabani na mokoi da ju kari ma amde kari gona kari no achum ba amde leire ha je mokoi khange ko mokoi da sarang na bodu hengale pada tara manga sida sagadu aduna mokoi bu thadok tuna sargada kakhat kre yaw sen basing aduna amaga amaga hainare ekon haujimak Bethlehem da chasi aduga ibungona ꯑꯩꯈꯣꯏꯗ ꯈꯪꯍꯟꯈꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯁꯤ ꯄꯗ ꯇꯔꯥꯇꯔꯨꯛꯇ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯨꯅꯃꯛ ꯂꯥꯛꯈꯤ ꯍꯥꯏ ꯁꯤꯗ ꯊꯨꯅꯃꯛ ꯂꯥꯛꯈꯤꯁꯦ ꯄꯗꯨ ꯑꯃꯒꯤ ꯄꯗ ꯀꯨꯟꯊ꯭ꯔꯥꯒ ꯃꯥꯄꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯦꯔꯤꯅ ꯇꯥꯅ ꯑꯦꯂꯤꯖꯥꯕꯦꯠꯅ ꯃꯤꯔꯣꯜꯂꯦ ꯍꯥꯏꯅ ꯀꯩꯅꯣꯅ ꯐꯣꯡꯗꯣꯛꯄꯗꯨꯗ ꯃꯦꯔꯤꯅꯁꯨ ꯇꯥꯅ ꯆꯠꯈꯤ ꯍꯥꯏꯕ ꯑꯃ ꯌꯥꯎ ꯁꯤꯒꯤ ꯇꯥꯅ ꯍꯥꯏꯁꯤꯒ ꯊꯨꯅꯃꯛ ꯍꯥꯏꯁꯤꯒ ꯒ꯭ꯔꯤꯛꯇꯗꯤ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯊꯨꯅꯃꯛ ꯍꯥꯏꯗꯤ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯕꯗꯨ ꯉꯥꯛꯇ ꯅꯠꯇꯦ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯀꯩꯅꯣꯗ ꯃꯉꯣꯟꯗ ꯀꯩꯅꯣꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯈꯪꯅꯤꯡꯕꯒꯤ ꯆꯔꯥꯡꯅꯕꯗꯣ ꯃꯦꯔꯤꯁꯨ ꯑꯁ ꯑꯦꯂꯤꯖꯥꯕꯦꯠꯅ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯃꯤꯔꯣꯟꯕ ꯃꯥꯏ ꯃꯃꯤꯠ ꯍꯦꯛꯇ ꯎꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯈꯧꯔꯥꯡꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯃꯈꯩ ꯃꯥ ꯆꯠꯄ ꯑꯗꯨ ꯁꯤ ꯁꯔꯒꯗꯨꯠꯁꯤꯡꯁꯤꯁꯨ ꯑꯁ ꯖꯤꯎꯒꯤ ꯀꯟꯕꯤ ꯃꯄꯨꯕꯨ ꯁꯥꯕꯝꯗ ꯄꯣꯛꯄ 데빗ꯀꯤ ꯁꯥꯒꯩꯗ ꯑꯗꯨꯗ ꯑꯗꯥꯗ ꯍꯥꯏꯗꯅ ꯃꯥꯅ ꯁꯨꯝ ꯇꯧꯕꯗꯣ ꯀꯣ 데빗ꯀꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯣ 데빗ꯁꯨ ꯌꯥꯎꯁꯟꯕꯅꯤ ꯌꯦꯡꯉꯣ ꯀꯣ ꯑꯗꯨ ꯍꯣꯔꯦꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯃꯥꯅ ꯃꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯂꯣꯏꯁꯜꯂꯝꯗꯥꯏꯗ ꯃꯥꯅ ꯀꯔꯤ ꯍꯥꯏ ꯃꯥ ꯃꯁꯥꯁꯦ ꯀꯔꯤꯅꯦꯅ ꯍꯥꯏꯔꯝꯃꯦ ꯑꯩꯗꯤ ꯑꯐꯕ ꯌꯥꯎꯁꯟꯕꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯗꯨ ꯖꯤꯎꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯨꯀꯠꯆꯅ ꯇꯝꯊꯤꯅ ꯍꯥꯏꯕꯗꯣ ꯁꯦꯐꯔꯗꯀꯤ ꯀꯩꯅꯣꯁꯤꯗ ꯂꯣꯟꯗꯥꯗ ꯁꯦꯐꯔꯗꯀꯤ ꯑꯣꯏꯕ ꯀꯩꯅꯣ ꯁꯪꯁꯥꯔ ꯑꯃꯗ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏꯅꯤ ꯑꯩꯗꯤ ꯑꯐꯕ ꯌꯥꯎꯁꯟꯕ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯀꯣ ꯑꯗꯨꯅ ꯊꯥ ꯂꯥꯛꯑꯒ ꯃꯣꯏꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯦꯔꯤ ꯖꯣꯁꯦꯞ ꯑꯃꯁꯨꯡ ꯁꯥꯕꯝꯗ ꯍꯤꯠꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯐꯪꯈꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯗꯧꯕ ꯇꯁꯦꯡꯅ ꯑꯣꯏꯔꯦ ꯃꯈꯣꯏꯅ ꯃꯁꯤ ꯎꯔꯕꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯀꯣꯏꯁꯟ ꯁꯟꯗꯣꯛꯈꯤ ꯍꯥꯏꯌꯦ ꯀꯣ ꯄꯗ ꯇꯔꯥꯇꯔꯦꯠꯇ ꯃꯈꯣꯏꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯈꯤ ꯍꯥꯏꯌꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯕꯁꯤ ꯀꯩꯅꯣ ꯌꯥꯎꯁꯟꯕꯁꯤꯡ ꯑꯗꯨꯅ ꯁꯟꯗꯣꯛꯑꯝꯒꯗꯕ ꯋꯥꯄꯥꯎꯁꯤ ꯀꯔꯤꯅꯣ ꯑꯗꯨ ꯃꯈꯣꯏꯗ ꯇꯥꯒꯗꯧꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯀꯣ ꯑꯩꯈꯣꯏ ꯈꯟꯕꯗ ꯂꯥꯝꯕ ꯐꯪꯗꯦ ꯅꯠꯇ꯭ꯔꯥ ꯖꯤꯎꯁꯤꯡꯅꯁꯨ ꯃꯋꯥ ꯂꯧꯕꯤꯗꯕ ꯄꯥꯄꯤꯅꯤ ꯍꯥꯏꯗꯅ ꯁꯤꯡꯊꯥꯅꯕ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯑꯃꯈꯛꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃ ꯇꯝꯃꯒꯗꯣꯏꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯒꯗꯣꯔꯤꯕ꯭ꯔꯥ ꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯇꯁꯦꯡꯕꯗꯤ ꯄ꯭ꯔꯤꯆꯔ ꯌꯥꯝꯅ ꯐꯕ ꯄ꯭ꯔꯤꯆꯔ ꯀꯣꯡꯒ꯭ꯔꯦꯒꯦꯁꯟ ꯌꯥꯎꯗꯕ ꯄ꯭ꯔꯤꯆꯔ ꯑꯃ ꯍꯥꯏꯗꯨ ꯑꯣꯏꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯌꯥꯎꯁꯟꯕꯁꯤꯡꯁꯦ ꯃꯣꯏ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯥꯎꯗꯅ ꯈꯣꯠꯇꯅ ꯊꯦꯡꯅ ꯃꯤꯗ ꯍꯥꯏꯔꯁꯨ ꯃꯣꯏꯗ ꯀꯅꯥꯁꯨ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂ ꯁꯣꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯅꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯆꯪꯉꯛꯀꯅꯨ ꯈꯣꯠꯂꯛꯀꯅꯨ ꯍꯥꯏꯕ ꯔꯦꯛ ꯉꯥꯛꯇꯅꯦ ꯃꯣꯏꯗ ꯐꯪꯉꯤꯁꯦ ꯑꯗꯨ ꯃꯈꯣꯏꯗꯤ ꯑꯁꯦꯡꯕ ꯊꯦꯡꯅꯔ ꯃꯈꯣꯏꯗ ꯐꯪꯕ ꯕꯣꯔꯗꯨꯅꯤ ꯃꯣꯏꯗꯤ ꯑꯁꯦꯡꯕꯗ ꯎꯔꯕꯅꯤ ꯀꯟꯕꯤ ꯃꯄꯨꯗ ꯇꯁꯦꯡꯅ ꯄꯣꯛꯑꯦ ꯏꯁꯣꯔꯃꯛꯅ ꯃꯈꯣꯏꯗ ꯁꯌꯪ ꯑꯣꯏꯅ ꯎꯍꯜꯂꯦ ꯑꯗꯒꯤ ꯍꯦꯟꯅ ꯃꯣꯏꯗ ꯊꯥꯖꯕ ꯀꯅꯥꯅ ꯄꯤꯒꯗꯣꯔꯤ ꯃꯈꯣꯏꯗꯤ ꯊꯥꯖꯕꯅ ꯂꯣꯏꯔꯦ ꯀꯅꯥꯅꯁꯨ ꯃꯈꯣꯏ ꯀꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯥꯖꯕꯗꯨꯅ ꯃꯈꯣꯏꯕꯨ ꯆꯥꯔꯖ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯏꯀꯥꯏ ꯈꯤꯕꯗꯨ ꯃꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁꯇꯣ ꯃꯣꯏ ꯀꯥꯎꯔꯦꯕ ꯃꯣꯏ ꯆꯪꯕ ꯌꯥꯗꯕ ꯃꯈꯣꯏ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯊꯦꯡꯅꯕꯗ ꯃꯣꯏ ꯍꯥꯏꯔꯦ ꯀꯣ ꯃꯈꯣꯏꯒꯤ ꯃꯦꯁꯦꯖꯀꯤ ꯀꯟꯇꯦꯟꯗꯨꯗꯤ ꯃꯣꯏ ꯃꯦꯁꯦꯖꯇ ꯌꯥꯎꯔꯤꯁꯤ ꯀꯩꯅꯣ ꯃꯦꯁꯥꯌꯥ ꯍꯦꯁ ꯀꯝ ꯃꯦꯁꯥꯌꯥꯗꯨ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯁꯥꯌꯥ ꯂꯥꯛꯈ꯭ꯔꯦ ꯀꯣ ꯕꯦꯊꯂꯦꯍꯦꯝꯗ ꯄꯣꯛꯑꯦ ꯀꯣ ꯃꯌꯥꯝꯅ ꯊꯥꯖꯕꯗꯤ ꯀꯩꯅꯣ ꯕꯦꯊꯂꯦꯍꯦꯝꯗꯁꯨ ꯅꯠꯇꯦ ꯖꯦꯔꯨꯁꯥꯂꯦꯝ ꯍꯥꯏꯕꯁꯤ ꯀꯩꯅꯣꯒꯤ ꯇꯦꯝꯄꯜ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯀꯩꯗ ꯄꯣꯛꯄꯗꯨ ꯃꯈꯣꯏꯒꯤ ꯖꯤꯎꯁꯤꯡꯒꯤꯗꯤ ꯑꯆꯧꯕ ꯑꯁꯥꯅꯦ ꯃꯈꯣꯏꯗꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯦꯔꯦꯟꯅ ꯀꯅꯥꯅꯣ ꯃꯦꯔꯤ ꯑꯦꯟ ꯖꯣꯁꯦꯞ ꯀꯔꯥꯏꯗꯒꯤ ꯅꯥꯖꯔꯦꯠꯇꯒꯤ ꯀꯣ ꯅꯥꯖꯔꯦꯠꯇꯒꯤꯕꯨ ꯀꯔꯤ ꯑꯐꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯦꯁꯥꯌꯥꯁꯤ ꯀꯗꯥꯏꯗ ꯂꯥꯛꯏ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕꯗꯤ ꯁꯥꯕꯝꯗ ꯄꯣꯛꯏ ꯍꯥꯏ ꯁꯤꯕꯨ ꯃꯣꯏꯅ ꯁꯟꯗꯣꯛꯏꯕ ꯋꯥꯄꯥꯎꯁꯤꯃꯛꯁꯨ ꯃꯤꯅ ꯇꯥꯕꯗ ꯌꯥꯝꯅ ꯑꯣꯠ ꯑꯣꯏꯕ ꯊꯥꯖꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯕ ꯃꯔꯝꯗꯤ ꯖꯤꯎꯁꯤꯡꯒꯤ ꯑꯁꯥꯗꯗꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤ ꯃꯄꯨ ꯂꯥꯛꯀꯗꯕꯁꯤꯗꯤ ꯔꯣꯌꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯑꯆꯧꯕ ꯑꯁꯥꯅꯦꯕ ꯑꯗꯨ ꯉꯁꯤ ꯌꯥꯎꯁꯦꯟꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯅ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕꯁꯤꯗꯤ ꯌꯥꯝꯅ
ꯃꯈꯣꯏꯕꯨ ꯆꯤꯟꯊꯤꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤꯉꯩꯁꯤ ꯃꯊꯛꯇ ꯆꯤꯟꯊꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁ꯭ꯇꯣꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯅꯩꯅꯁꯦꯕ ꯀꯣ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯇꯧꯔꯛꯀꯗꯕ ꯔꯤꯌꯦꯛ ꯑꯗꯨ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯣꯏꯁꯦ ꯍꯥꯏꯔꯦ ꯑꯁ ꯄꯥꯏꯕꯣꯟꯗꯨ ꯉꯁꯤꯗꯤ ꯑꯁ ꯃꯦꯁꯥꯌꯥꯗꯣ ꯑꯩꯈꯣꯏ ꯀꯟꯃꯤꯄꯨꯗꯨ ꯂꯥꯛꯈ꯭ꯔꯦ ꯕꯦꯊꯂꯦꯝꯗ ꯄꯣꯛꯑꯦ ꯑꯁ ꯃꯄꯥ ꯃꯃꯥꯗꯣ ꯃꯦꯔꯤ ꯖꯣꯁꯦꯞ ꯀꯧꯏ ꯅꯥꯖꯔꯦꯠꯀꯤ ꯑꯗꯨ ꯃꯥꯗꯣ ꯀꯩꯅꯣꯗ ꯃꯣꯏꯅ ꯍꯪꯉꯝꯒꯅꯤ ꯀꯥꯏꯗ ꯄꯣꯛꯏꯕ ꯀꯅꯥꯒꯤ ꯀꯣꯅꯨꯡꯗ ꯀꯅꯥꯒꯤ ꯅꯤꯡꯊꯧ ꯁꯪꯒꯥꯏꯗ ꯁꯕꯝꯗꯅꯤ ꯌꯥꯎ ꯁꯕꯝꯗꯅꯤ ꯍꯥꯏ ꯆꯠꯂꯣꯗ ꯅꯋꯥ ꯂꯧꯗꯕ ꯇꯧꯗꯕ ꯅꯣꯏꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ ꯅꯔꯝ ꯆꯠꯇꯨꯔꯅꯤ ꯍꯦ ꯑꯗꯨꯗ ꯍꯥꯏꯔꯝꯒꯅꯦꯕ ꯑꯗꯨ ꯃꯣꯏ ꯃꯈꯥ ꯇꯥꯔꯝꯗꯕ ꯌꯥꯏ ꯃꯊꯪ ꯆꯠꯂꯝꯨ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯃ ꯇꯧꯔꯝꯕ ꯌꯥꯏꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯎꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯔꯝꯕꯗ ꯑꯩꯈꯣꯏ ꯄꯤꯛꯆꯔꯗ ꯃꯔꯝꯗꯤ ꯁꯣꯝꯗ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯍꯔꯥꯎꯕꯗꯨꯗꯤ ꯃꯣꯏꯗꯤ ꯂꯣꯏꯔꯦ ꯃꯣꯏꯗꯤ ꯀꯩꯅꯣꯗ ꯑꯔꯣꯏꯕ ꯄꯗ ꯀꯨꯟꯗ ꯌꯥꯎꯁꯦꯟꯕꯁꯤꯡꯅ ꯍꯜꯂꯛꯂꯒ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯅ ꯇꯥꯈ꯭ꯔꯕ ꯑꯃꯁꯨꯡ ꯎꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯈꯤꯕ ꯊꯥꯒꯠꯈꯤ ꯍꯥꯏꯗ꯭ꯔꯣꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯈꯣꯏ ꯃꯅꯨꯡꯗ ꯃꯣꯏ ꯊꯥꯖꯕꯁꯦ ꯂꯣꯏꯈ꯭ꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯣꯏꯗꯤ ꯀꯣ ꯃꯁꯤꯒꯤ ꯊꯥꯖꯕꯁꯦ ꯍꯣꯔꯦꯟ ꯑꯩ ꯀꯝꯄꯦꯔꯤꯖꯟ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯊꯥꯖꯕꯒ ꯑꯩ ꯀꯝꯄꯦꯔꯤꯖꯟ ꯈꯔꯁꯨ ꯑꯩ ꯄꯤꯔꯛꯈꯤꯑꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯄꯗ 18ꯗ ꯍꯥꯏꯔꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯃꯔꯝꯗꯤ ꯉꯁꯤ ꯗꯦꯕꯤꯠꯀꯤ ꯁꯍꯔꯗ ꯅꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤ ꯃꯄꯨ ꯑꯃ ꯄꯣꯛꯂꯦ ꯃꯍꯥꯛꯇꯤ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯁꯦ ꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯦ ꯖ꯭ꯌꯨꯁꯁꯤꯡꯒꯤ ꯀꯟꯇꯦꯛꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯕꯁꯤ ꯀꯩꯅꯣ ꯃꯦꯁꯥꯌꯥ ꯑꯣꯔ ꯈ꯭ꯔꯤꯁꯇ ꯍꯥꯏꯕꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯃꯤꯟ ꯇꯧꯔꯤꯁꯦ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯕꯤꯂꯤꯇꯤ ꯇꯨ ꯑꯣꯚꯔꯊ꯭ꯔꯣ ꯔꯣꯃꯥꯟ ꯔꯨꯜ ꯔꯣꯃꯥꯟꯒꯤ ꯀꯩꯅꯣ ꯔꯣꯃꯥꯟꯒꯤ ꯔꯨꯜꯁꯦ ꯃꯈꯣꯏꯅ ꯊꯨꯒꯥꯏꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯦꯁꯥꯌꯥ ꯑꯣꯏꯒꯗꯕꯅꯤ ꯂꯥꯟ ꯆꯤꯡꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯁꯥꯒꯠꯄ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯖꯥꯇꯤ ꯃꯥꯒꯤ ꯃꯤꯕꯨ ꯖ꯭ꯌꯨꯁ ꯖꯥꯇꯤꯁꯤꯕꯨ ꯀꯟꯕ ꯉꯝꯕ ꯀꯩꯅꯣ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨ ꯑꯁꯤꯒꯤ ꯈ꯭ꯔꯥꯏꯁꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯃꯈꯣꯏꯅ ꯈꯟꯕꯁꯦ ꯑꯁꯤꯅꯦꯕ ꯑꯗꯨ ꯉꯁꯤ ꯌꯥꯎꯁꯦꯟꯕꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯏꯕ ꯂꯣꯟꯗꯥꯁꯤꯗꯤ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯣꯏꯅ ꯑꯣꯏꯔꯛꯄꯅꯤꯗꯅ ꯊꯥꯖꯅꯤꯡꯉꯥꯏ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯀꯩꯅꯣꯁꯤꯡꯗ ꯀꯣ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯉꯛꯄ ꯑꯃꯈꯛꯅ ꯁꯨꯝ ꯃꯣꯏꯅ ꯄꯥꯎ ꯁꯟꯗꯣꯔꯛꯏꯅꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯄꯥꯜꯂꯤ ꯍꯦꯔꯣꯠ ꯅꯤꯡꯊꯧꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯤ ꯍꯦꯔꯣꯠ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯍꯦꯔꯣꯠꯀꯤ ꯑꯥꯏꯗꯤꯌꯥꯗꯗꯤ ꯄꯣꯛꯏꯕ ꯑꯉꯥꯡ ꯑꯁꯤ ꯀꯔꯥꯏꯗꯅꯣ ꯀꯔꯤꯅꯣꯒ ꯍꯥꯏꯕ ꯑꯥꯏꯗꯤꯌꯥ ꯑꯃꯨꯛ ꯂꯩ ꯄꯣꯟꯇꯦ ꯑꯗꯨꯒꯤ ꯄꯨꯡꯐꯝꯗꯨꯗ ꯌꯥꯎꯁꯦꯟꯕꯁꯤꯡꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯦ ꯀꯗꯥꯏꯗ ꯄꯣꯛꯏ ꯀꯩꯗꯧꯏ ꯀꯣ ꯃꯦꯁꯥꯌꯥ ꯂꯥꯛꯄꯁꯦ ꯃꯣꯏꯅ ꯍꯥꯟꯅ ꯈꯪꯉꯕꯅꯤ ꯑꯗꯨ ꯅꯤꯡꯊꯧꯁꯤꯒ ꯌꯥꯎꯁꯦꯟꯕꯁꯤꯒꯁꯨ ꯀꯝꯄꯦꯔꯤꯖꯟ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯌꯦꯡꯉꯣ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯗꯨꯒ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯁꯦꯐꯔꯠꯀꯒꯤ ꯀꯩꯅꯣꯁꯤ ꯃꯈꯣꯏ ꯁꯣꯁꯦꯜ ꯁ꯭ꯇꯦꯇꯁꯁꯤ ꯌꯦꯡꯉꯣ ꯑꯃꯅ ꯍꯥꯏ ꯔꯦꯡꯀꯤꯡꯗ ꯂꯩꯕꯅꯤ ꯑꯃꯅ ꯂꯣ ꯔꯦꯡꯀꯤꯡꯗ ꯂꯩꯕꯅꯦꯕ ꯑꯅꯤꯁꯤ ꯏꯁꯣꯔꯒꯤ ꯁꯥꯏꯠꯇ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯀꯅꯥꯅ ꯍꯦꯟꯅ ꯏꯁꯣꯔꯅ ꯄꯤꯛꯑꯞ ꯇꯧꯏ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯦꯔꯣꯠꯇ ꯍꯥꯟꯅ ꯂꯥꯛꯑꯝꯃꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯛꯄꯒꯤ ꯄꯥꯎꯁꯦ ꯍꯦꯟꯅ ꯌꯥꯡꯅ ꯁꯟꯗꯣꯛꯑꯝꯕꯁꯨ ꯌꯥꯏꯑꯕ ꯃꯔꯝꯗꯤ ꯍꯦꯔꯣꯠꯅ ꯂꯥꯎꯊꯔꯛꯄ ꯃꯇꯝꯗ ꯀꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯤꯕꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯃꯣꯏ ꯊꯥꯖꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯃꯗꯨꯗ ꯂꯩꯔꯣꯏꯗꯕ ꯖꯦꯅꯨꯏꯟꯗꯨꯗꯤ ꯂꯩꯔꯣꯏꯗꯧꯔꯤꯅꯦꯕꯀꯣ ꯑꯗꯨ ꯂꯣ ꯄ꯭ꯔꯣꯐꯥꯏꯜꯗ ꯂꯩꯕ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯂꯥꯛꯄꯗꯣ ꯃꯔꯝꯗꯤ ꯁꯦꯐꯔꯠ ꯃꯁꯥꯃꯛꯁꯤꯅ ꯁꯥꯈꯤꯅꯦꯕ ꯃꯈꯣꯏꯁꯤ ꯀꯟꯚꯤꯟꯁ ꯇꯧꯔꯕꯅꯤ ꯃꯈꯣꯏꯁꯤ ꯍꯔꯥꯎꯕꯅ ꯊꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕꯗꯨꯅ ꯄꯥꯊꯣꯛꯑ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯃꯣꯏ ꯁꯤꯌꯔ ꯇꯧꯔꯛꯏꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗꯤ ꯔꯣꯌꯦꯜ ꯄꯦꯂꯦꯁꯇꯒꯤ ꯔꯣꯌꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯁꯟꯗꯣꯔꯛꯄ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯁꯟꯗꯣꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯀꯝꯄꯦꯔꯤꯖꯟꯁꯦ ꯑꯗꯨꯝ ꯈꯦꯠꯅꯕꯁꯤ ꯎꯕ ꯐꯪꯉꯦ ꯍꯥꯏꯕ ꯑꯩꯅ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯏꯁꯣꯔꯅ ꯄꯤꯛꯑꯞ ꯇꯧꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯄꯗꯣ ꯃꯥꯅ ꯈꯨꯜꯂꯒ ꯂꯥꯛꯄ ꯉꯝꯃꯦꯕ ꯑꯗꯨ ꯁꯤꯒꯤ ꯑꯩꯅ ꯉꯁꯤ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯍꯥꯏꯔꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯩꯅ ꯄꯤꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯧꯋꯦꯕ ꯂꯣꯏꯅ ꯆꯤꯠꯊꯕ ꯂꯩꯇ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯌꯥꯎꯁꯦꯟꯕ ꯒ꯭ꯔꯨꯞꯇ ꯌꯧꯔꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯒ꯭ꯔꯨꯞꯇꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯒꯦꯔꯦꯟꯇꯤꯅꯦꯕꯀோ ꯅꯤꯡꯊꯧꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯟꯅ ꯌꯧꯔꯕꯗꯤ ꯌꯥꯝꯅ ꯍꯟꯊꯅ ꯂꯩꯕꯗꯨꯗꯤ ꯌꯧꯒꯗꯕꯁꯨ ꯌꯥꯏꯑꯕ ꯀꯣ ꯃꯔꯝꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ ꯃꯦꯁꯦꯖ ꯄꯤꯕꯗꯣ ꯑꯃꯥꯡꯕ ꯖꯥꯇꯤꯗ ꯆꯪꯉꯒ ꯄꯤꯔꯝꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯧꯋꯦ ꯀꯣꯅꯔ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯧꯋꯦ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔꯗ ꯌꯧꯒꯗꯕꯗꯤ ꯅꯠꯇꯦ
ko hairiba ishorgi nungsibara yauribududa respond to midu khaktaneba ishor da yaugodoise ko aduna ngasi Christmas ki matam sida aikoina khangada basi aikoi ishorgi nungsiba sida akoi phajana positively respond tawrabra ko aigi oijabana mang tharaga ko aigi oijabaduna mang tharaga ishor respond taw orgadi ishorgi bor se aikoi da mang basu yai ko adang sai yausen basing na phangiba mokoi positive respond do adu maina akoi ishorgi nungsibaduna ingon di yaw matamda ai respond tawbra ngasi Jesus Christ na sabam da laiba haibase kanagino nang aigi da makta natro adu akoina chumna madu respond taw matamda ishor da akoi chatkadoineba ishorgi nungsibaje akoi da kanu oigadoini haitare ko ani subada mu ani subada ina haining base kaino habatamda ishorgi mission je yamna thajadaba mina khonggaw naraba misak adugi mapana su ishorna thungan maneba ko adugi sakhidi noi akhoi ji natro noi akhoi ji kari oige ha khoi mamton hare akhoi hare kari oi ha hoji ishorna akhoi sin nari jinina ishorna ina khunba tawba masa masu ngakti ishorna khanbro khande natra adu noi akhoi jina sakhi neba ko akhoi noi akhoi ni khalamba yai aisi kana oidana hoji akhoi isen pa babuna khalamba yai aisi kari oidana ai church da ai moderate oidoino ai kaidodoino aina kaidodoino haina khalamba yai ko ngasi akhoi aigidi ikubu ori ai babana tawgiba pranadi yo professional oidabani am sincerity isoda prana tawbse aina maru pa amaga wari sanaba mai sanau hai wari sabase aduga kanagumba at manipurda hak leye hawbasida sargana phamba loiba adi prithibina khongne pham oiba achat legli paleba jiba pa hekta introduction jidana minute manga tarang ngang ba prana leyo asu pra si phatti haibadi nati ko asina amadu mangon professional oina lakreba hoji baba gi prana de khoi di prana haure bo khangaude natra wari sabadu tawrido asigumba kaino se sincerity jine isona pambase ko adu asigumba mijini isona khangal kaduji ngona sargana phamba prithibina khone toy bunga ta khoi prana to pigidab nati ko sumba je ko yeng masini hene isona khoi da bor phanga duini asigumba prana je khoi yamna ikai khumda gadam ya prana ai haiti ga na nongna badi nga sai sargana phambal oiba adu haiba midundi ko isogi ming dadi ani dugi isogi ming yam lamna khre hai hatar je herod ka sephar ga lamna ba du mani yam lamna khre ba ko adu baban to prana yam pachana tawi hatar wari sabadona ko akhoi mam to lakpagi asoi ngam tho anda ba ge do doi wari adum akhoi maru pang sana badona isor da magi maru amagumna mapa mama agumna dum sadra wari do asini ko akhoi na kano taw godabse aduna nang aina di matik chadian khalam gani isog ming dadi si ai akayo adu si matang do bible padang parang sida hena ko gyam tagni hanbu korinthia da yawbuni panduk amagi hanbu korinthia panduk amagi padak kuntruk tigi park maram di sini nausa na khoi bu kaubi ba matam da na khoi kari orambage ko khal haiba khalu hakjang gi matungina asingba mi yamde ko pangalaba mi yamde amasung asaw sang yamde adubu asingba singbu ikai hanana ba taibang panbagi apangba singbu isona khandokle ko akanba singbu ikai hanana ba taibang pangi asonba singbu isona khandokle adugu maru oiba pot sing adubu kari sunataba oi hanana ba isona taibang panbagi atonba sing ko mi singna hanthana yengba pot sing amasung kari sunataba pot singbu khandokle hai ko masi hakjang panba amatana ishorgi mangda chawthoktana nabani haijito ishorgi ishorna yamna handaba mi khandokpagi pandamju sida mayek sengna haireba sida kon ishori nakpal jam tuguche ko as aidi pratna hai banina akhoi church da as akhoi opening prayer ko se dum thamadam ni aingonda sig nakpal ji son tuguche kanaguma aingonda pratna thamjalaktana ai haitabaga haina leibasing da isona tohninge ko asini ko ahibadu ikaiba pinana ba haitabadu isona khangale habni ado khoi ningana ba yade yausen basing isona khangalaga great preacher amugumna kenoda thari duni Bethlehem da even Jerusalem da
ꯏꯁꯣꯔꯒ ꯄꯥꯎ ꯁꯟꯗꯣꯛꯄ ꯊꯥꯔꯤꯗꯨꯅꯤ ꯑꯅꯤꯁꯨꯕꯗ ꯑꯍꯨꯝꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯄꯥꯄꯤꯁꯤꯡꯅꯅꯦ ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯍꯣꯡꯉꯛꯄꯗꯣ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯉꯁꯤ ꯃꯥꯅ ꯁꯕꯝꯗ ꯂꯥꯛꯏꯅꯤ ꯑꯗꯨ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯥ ꯉꯁꯤ ꯀꯔꯝꯕ ꯒ꯭ꯔꯨꯞꯇꯒꯤ ꯍꯥꯟꯅ ꯃꯥꯒꯤ ꯃꯦꯁꯦꯖꯁꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯒꯗꯕ ꯑꯐꯕ ꯄꯥꯎꯁꯤ ꯀꯔꯝꯕ ꯒ꯭ꯔꯨꯞꯇꯒꯤ ꯍꯥꯟꯅ ꯏꯁꯣꯔꯅ ꯁꯟꯗꯣꯛꯅꯕ ꯈꯜꯂꯤꯅꯣ ꯑꯗꯨꯒꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯤ ꯀꯣ ꯃꯥꯅ ꯃꯥꯒꯤ ꯍꯔꯥꯎꯖꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯩꯅꯣ ꯄꯥꯄꯤꯁꯤꯡꯅ ꯏꯁꯣꯔꯗ ꯍꯜꯂꯛꯄꯁꯦ ꯃꯁꯤꯅꯤ ꯑꯗꯨꯅ ꯂꯨꯛ 2:18ꯗ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯏꯔꯦ ꯂꯨꯛ 2:18ꯗ ꯃꯔꯝꯗꯤ ꯉꯁꯤ ꯗꯦꯕꯤꯠꯀꯤ ꯁꯍꯔꯗ ꯅꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤ ꯃꯄꯨ ꯑꯃ ꯄꯣꯛꯂꯦ ꯃꯍꯥꯛꯇꯤ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯄꯣꯛꯏꯁꯦ ꯂꯨꯛ 13:10ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏꯗꯨꯅꯤ ꯑꯗꯨ 1 ꯇꯤꯃꯣꯊꯤ 1:15ꯗ ꯀꯔꯤ ꯍꯥꯏ ꯖꯤꯁꯨꯅ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯕ ꯂꯥꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯖꯤꯎꯁꯤꯡꯒꯤ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯍꯜꯂꯦꯕ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯕ ꯂꯥꯛꯏ ꯄꯥꯄꯤꯁꯤꯡꯒ ꯍꯦꯛ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯨꯝ ꯇꯧ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯦꯁꯥꯌꯥꯅꯦ ꯑꯩꯈꯣꯏꯒꯤ ꯔꯕꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅꯦ ꯍꯥꯏꯅ ꯃꯣꯏꯅ ꯂꯧꯁꯜꯂꯛꯑꯣ ꯁꯨꯡꯌꯥ ꯖꯤꯁꯨꯁꯦ ꯃꯣꯏꯅ ꯁꯨꯡꯂꯧ ꯂꯧꯁꯟꯈꯤꯗ꯭ꯔꯤꯁꯦ ꯀꯣ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯒꯦ ꯑꯩꯈꯣꯏ ꯂꯟ ꯊꯨꯝ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯩꯔꯦ ꯑꯩ ꯆꯔꯆꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗ ꯅꯠꯇꯦ ꯃꯥꯗꯤ ꯁꯨꯝꯅꯈꯛꯀꯤ ꯄꯥꯄꯤ ꯑꯃꯅ ꯏꯁꯣꯔꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯍꯔꯥꯎꯕꯁꯤ ꯂꯩ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯕꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯒꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯁꯔꯒꯗꯨ ꯃꯌꯥꯝ ꯍꯔꯥꯎꯋꯦꯅ ꯍꯥꯏ ꯁꯤꯗ ꯄꯟꯗꯨꯞ 18-13ꯗꯀꯣ ꯁꯔꯒꯗꯨ ꯃꯌꯥꯝ ꯍꯔꯥꯎꯋꯤ ꯑꯗꯨꯒ ꯂꯨꯛ 15:10ꯗ ꯀꯔꯤ ꯍꯥꯏ ꯂꯨꯛ 15:10ꯗ ꯁꯤꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯨꯛ 15:10ꯗ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯄꯥꯄꯤ ꯑꯃꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗ ꯏꯁꯣꯔꯒꯤ ꯁꯔꯒꯗꯨꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎꯕ ꯂꯩꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯀꯣ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯇꯕ ꯅꯪ ꯑꯩꯁꯦ ꯉꯁꯤ ꯁꯔꯒꯗꯨꯠꯁꯦ ꯁꯔꯒꯁꯦ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯁꯛꯍꯟꯕ ꯉꯝꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗ ꯌꯦꯡꯉꯣ ꯀꯌꯥꯃꯨꯛ ꯌꯥꯝ ꯑꯩꯈꯣꯏ ꯂꯦꯕꯦꯜ ꯐꯒꯦꯗ ꯁꯔꯒ ꯂꯩꯕꯥꯛꯁꯦ ꯍꯔꯥꯎꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯩꯈꯣꯏꯗꯁꯨ ꯂꯩꯌꯦꯕ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯏꯁꯣꯔꯕꯨ ꯄꯥꯎ ꯁꯟꯗꯣꯛꯑꯒ ꯃꯤꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯉꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯍꯔꯥꯎꯕꯗꯣ ꯁꯔꯒꯗ ꯑꯉꯛꯄ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯍꯔꯥꯎꯒꯅꯤ ꯌꯥꯎꯁꯟꯕꯗꯤ ꯉꯝꯃꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏ ꯑꯩ ꯀꯝꯄꯦꯔꯤꯖꯟ ꯑꯃ ꯄꯤꯔꯛꯀꯦ ꯌꯥꯎꯁꯟꯕꯒꯤ ꯃꯇꯝꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒ ꯀꯅꯥꯅ ꯍꯦꯟꯅ ꯄ꯭ꯔꯤꯚꯤꯂꯦꯖ ꯂꯩꯒꯦꯗꯣ ꯑꯩꯈꯣꯏ ꯌꯦꯡꯁꯦꯕ ꯌꯥꯎꯁꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄ꯭ꯔꯤꯚꯤꯂꯦꯖ ꯂꯩꯌꯦꯕ ꯌꯥꯎꯁꯟꯕꯗꯤ ꯀꯩꯅꯣ ꯃꯈꯣꯏꯒꯤ ꯃꯦꯁꯦꯖꯀꯤ ꯀꯟꯇꯦꯟꯁꯦ ꯋꯥꯟ ꯁꯥꯏꯗꯦड ꯈꯛꯇ ꯑꯣꯏꯌꯦꯕ ꯀꯩꯅꯣ ꯃꯣꯏꯗꯤ ꯃꯦꯟꯖꯔꯗꯨ ꯈꯛꯇꯅꯦꯕ ꯃꯦꯟꯖꯔꯗ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯔꯦ ꯀ꯭ꯔꯣꯁ ꯑꯃ ꯑꯦꯗ ꯇꯧꯁꯜꯂꯛꯑꯕꯅꯦꯕ ꯃꯦꯟꯖꯔꯒ ꯀ꯭ꯔꯣꯁꯀꯅꯦꯕ ꯑꯅꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯀꯗꯣꯏꯁꯦ ꯃꯦꯟꯖꯔꯒꯤ ꯑꯥꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯧꯏ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯆꯦꯟꯕꯅꯤ ꯑꯗꯨ ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯕꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯇꯨꯅꯤ ꯃꯥꯅ ꯄꯤꯔꯤꯁꯦꯀꯣ ꯑꯗꯣ ꯖꯤꯁꯨꯅ ꯂꯥꯛꯏꯕꯁꯤ ꯂꯥꯛꯑꯦ ꯍꯥꯏꯔꯦ ꯑꯗꯣ ꯌꯥꯎꯁꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯦꯁꯦꯖꯇꯗꯤ ꯀ꯭ꯔꯣꯁꯀꯤ ꯀꯩꯅꯣꯁꯤ ꯀ꯭ꯂꯦꯔꯤꯇꯤꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯅꯪꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯉꯒ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯗꯃꯛꯇ ꯃꯍꯨꯠ ꯁꯤꯜꯂ ꯁꯤꯕꯤꯒꯅꯤꯒ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯉ ꯁꯤꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯛꯀꯗꯧꯔꯕꯅꯦꯕ ꯃꯁꯤꯅ ꯃꯤ ꯑꯃꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯃꯤ ꯑꯃꯕꯨ ꯏꯁꯣꯔꯗ ꯆꯤꯡꯁꯜꯂꯛꯄ ꯉꯝꯕꯒꯤ ꯄꯋꯥꯔꯗꯣ ꯂꯣꯏꯔꯕꯅꯤ ꯀꯣ ꯑꯗꯨ ꯃꯁꯤꯒꯤ ꯑꯅꯤꯁꯤꯅ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯔꯒ ꯃꯤ ꯑꯃꯕꯨ ꯀꯟꯗꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯃꯔꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯨ ꯉꯁꯥꯏꯒꯤ ꯌꯥꯎꯁꯦꯟꯕꯁꯤꯡ ꯑꯁꯤ ꯐꯥꯎꯕꯗꯤ ꯏꯁꯣꯔꯅ ꯄꯤꯛ ꯑꯞ ꯇꯧꯔꯒ ꯃꯥꯒꯤ ꯃꯦꯁꯦꯖꯁꯤ ꯗꯦꯂꯤꯚꯔ ꯇꯧꯅꯅꯕ ꯖꯥꯇꯤꯗ ꯆꯠꯍꯟꯕ ꯉꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯒ ꯌꯥꯎꯁꯦꯟꯕꯒ ꯑꯃꯨꯛ ꯌꯦꯡꯉꯗꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯃꯤꯒꯁꯨ ꯆꯪꯅ ꯊꯣꯛꯅꯁꯨ ꯌꯥꯔꯤ ꯀꯣ ꯃꯤꯅꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯕꯨ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯗꯕ ꯃꯦꯁꯦꯖꯁꯤꯁꯨ ꯑꯃꯨꯛ ꯑꯅꯤ ꯁꯨꯔꯛꯑꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯦꯟꯖꯔ ꯄ꯭ꯂꯁ ꯀ꯭ꯔꯣꯁꯅꯦꯕ ꯑꯗꯨ ꯌꯥꯎꯁꯦꯟꯕꯁꯤꯡꯒꯤꯗꯤ ꯃꯦꯟꯖꯔꯗꯨ ꯈꯛꯇ ꯄꯨꯔ ꯆꯠꯄꯅꯦꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯧꯏ ꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ
nang ai bu nung sibi gi maramna ishona ekhoi gi damakta sei lising ni mawang cross ta pang tinga sibi kre haibase zone 316 da haiduni zone 112 da na kre aduna adugi nung sibi da ekhoi na respond tawrabadi nang si ishor gi macha oiba phangani ishor gi macha nang count tawbirani haiba message ne ba ko aduna di huji ekhoi ai lo selak pa en haning buji ekhoi da huji ai si matik chade ai ishor wa paw si pu ba ai matik chade natraga ai si ikai ko natraga ai si ngamoi hana khanbra ikai ningai maram leite maram di puriba message si mi punumaki ogeda afo wa paw hana haibani na ko aduga ai di ngamoi hana khaningai su oide maram di yaw senba sing phawbuna isorgi wa paw sandokkhibani na ko ai di chingna ningai maram je isona amda pidre ko aduna nang aina kayumba isorgi nungsibadu da fazana positively respond tawdana isorgi nungsibadu akhona phangdana isorgi macha oibagi nungaibadu tasengna lairabadi yaw senmana thindadana sagi yam thuna haibado merina ta na haibado akhoi greek ki wahida haigadi mingonda yam haidokningbagi curiosity do laigadaba akhoida madu laira matamda ai si kanano haibase ai khangaro as ai di hai haite bo kauthrani ko adigi ai si matik chai cha de kaurani ada ai na pudur message si bo karino ga ji mo khandara roeba yaw sen ba sing khanda deba ai jiu sing na di messiah ji menja da lai ju thaja gadra ne moina adigi di Nazareth ki parents sing da pokpani ga ji os masi lawroida masi mina tabe wa de khalle de mo tu ne ba adu khanda de da ba chala pa da haido ne mo di ko Messiah lakre David ki sarda Bethlehem da bue adagi di kano Nazareth ki imung da mapa mama do Nazareth ki kano ni adagi di mana haiba sabam da bue ga haroje khanda da na mona thengna bodo mamin u do haido ne ba ko admina lawda na magi kano ni ko akhoi gi di akhoi na phangba nungai ba raw ba ing thawal leiri bo hojik sida da ko marriage life ta haraga ju ishona once taisinagra family amuna kaiba yadi ga na hairiba ko adigi di ishora phangi ing thaba chara su cha da ju leiriba ite inaw gi nungsina ba isa isu sing bab ta na ba ishona ikoi ngakpi sen bi bagi ko ikoi gi thajaba singa sina maram oraga singa ikoi gi content oraga ishor gi wa pa ase ishor gi message se ko sandopum thu I haibisne ko duna ishora ikoi kana su matik cha da leite ishona yaw senba group amabu khangatlaga magi message se pipum khuding mata yohon bagi ahan ba group oirabadi nang aina ngasi adugi makha ta na isogi ningthole bak se thungan bada kari gi matik charoi dani ha sona ekoi khuding maki matakta bor piba oisino ko koi soda ngatang haijuminas bai so yam thagat chari hujiki tanglaba matam asida ekoi tolaba singlup salipur singlup asida ibona chai khoi busu ai family kogi ine miku sing unaba lakpa gamri lena handaki sunday se christmas season sida ekoni won hakki saruk yaba phangjaba yam thagat chari tolabna chai busu singlup asida isona ki wahi khadang christmas gamri lena haidok chaba phangbagi damak thagat chari ja sing ekoi di wona thogot piu nahana yawsen bu group pu athoiba group amoina singthana bikibudo chai khoje maduna thogot laga ibungona chai khoi su hena matik chai khanduna ibungona hakki thabak thoromda koi mangjin thaba ngamjage nahana bor pinabiu chai koina phangkraba nungaiba ing thaba tap thaba aduga sona tengpan da lakpagi mapung phaba ekhoida phangkraba angakpa harawbodo mi marum pangsing tamthoktana ibona kining tholebak se chawhan ba sandok pangamjege koi salipur siluk ki member khuding tana bol pinabiu haidona kanbim ba pu Nazareth of Jesus ki mingni jabani amen